swine fever gi layong lamdamasi gi ok singda thengnarakpatagi district administration na section thorang lokot bahukre Kurumjari ISTV pau mereng tabiri purumakpu taram nokjari house of fob gi marweba pau sing miam da pijari African swine fever gi layong lamdamasida loinariba lok ok singda thengnarakpatagi district administration singna section thorang lokot bahukre tha sigi tang taraga humdoida Manipur government na thokpa notification amagi matung ina Kaksing district amasung Churachandpur district ta African swine fever yumda loiba ok ta naba thengnare haina lauthokibadu gamari leinana district sing asida layong asi thengnariba mafam singda chana kanglon gi matung ina lokhatpam thokpa sing lokhanana ba kanghankre Kaksing district ki oina Kaksing Turel Wangma ward number 5 amadi Moirangthem Laikai Khamlangba Pareng ward number 6 ta laiba farm anida loiba okta African swine fever layong thengnakiba aduga mari leinana Kaksing district magistrate na thokpa order amagi matung ina epicenter asidagi kilometer taragi radius ta ok ahingba machinjak amadi semdoklaba sagi saruk puthok pisin tawba yaroi laina asina naramba yai hana singnaba ok ahingba amadi asiba kanamatana puthok pisin tawba yaroi infected zone asidagi polam sing puthok pisin tawbada athingba thamgani hairi Department of Veterinary and Animal Husbandry na mari lainaba department single loinana Kaksing district ki municipal council ga Tanaraga disposal ki thabak sing paket kane haina su khanghalakli Churachandpur district ki wana su Kangbai subdivision na konba Kangbai village ta su district administration ki makhada section thorang sing lokhot pa hokre hairi Aikhogi satnabina aikhoi bu sak taklibani inat kansi ifurup kansi inat ki thauramda ka hena sading toba toklase mitau tamana ifurup ki saktam mangnana bagi machak oirai haibasi punna khangminana ngasidagi hoduna poster campaign pangthokpaga loinana miyamda chepau kaya saithokre United Women's Development Organization UWDO Visnupur district na inat dokhatpa luptin Yol gi mereng makhada mangtharaklaba aikhogi chatnabi kayabu kanjananabagi pandamda ngasidagi hoduna Visnupur district ki mafam kayada koina satuna poster campaign asi haukhibani Thoromadudar organization gi president Nepram Bimola Secretary R.K. Tombisna amadi treasurer oinam binana lusingduna Visnupur kaithel Nambol kaithel Ningthaukhong kaithel amadi district adugi maru aiba mafum kayada koina chatuna campaign chatheki organization gi secretary R.K. Tombisna na fajakraba maitei gi chatnabi kaya ngasidi mapal gi chatnabi kaya na humduna puri aikhoi gi chatnabi lining laisol kaya kanana ba khona ba amadi luhong khongdong ba yauna sel yamna changdana ba iolna lepa laitana lauriba sida miyamna su mateng pangbiu Nat ki mari lainaba kaya ngasidi nongmagi leftana hengalakli Mapal gi chanabi kaya na maitai furuf yosina na ba honargliba sidagi aikhoi punna wakhal taminaduna aikhoibu aikhoina kanjana na ba hona bada punna lepmina bagi matam yaure iolgi makhada UWD onasu lepalaitana inat kana na ba hona kigani masida miyamna su mateng pangbiu haiki Ayung haira puraga waroi pot pudana Walo sinagre haidagi phajagaba pandam madubu thugaire haraga mayai kaba sinja matum masuporo ujel phaya suporo anang suporo asiguma mayama ma jauchilla pasina ekoi ahlo idi mama oidi ekoina hanagi nar ki sanadi ase pumang manghalaga ena phumba mayam na laira basinje yot ki batare haiduna masi bukanna bagi damakta ekoi ngasi dagi di poster campaign poster theta aduga Liblet sing nasi saitokna miyam punamakta gyan tahalasi yan tadaba yauriba mayam se tahalasi haiduna Visnupur district oto Visnupur district na nasi miyam galona na akoi poster campaign ladu nasi dagi hojabani Mayang Fall Assembly constituency gi manung chanbada laiba konuma gi dukan sing maina chakpada chawrak na lupa lakh humfutara muk oigada pochai maina chakre Mayang Fall Assembly constituency gi manung chanbada laiba konuma mayai laikai gi valley bridge gi thongkhong da laiba grocery shop tawba Himat Khan apokpa Narshin Khan gi una saba dukan yauna thangnana pharmacy gi dukan yauna punna dukan taret mo ngarang numidang pung 10 makhai rom tarakpada khanghodana haurakpa maina tumna sakre mai chakpadu da Mayang Fall gi fire service amasung police personnel sing amadi Kaksing district fire service amasung Hianglam
पुलिस स्टेशन की पुलिस पर्सनल सिंह लाक्तुना मई चाकपा दु कननब होनखि अदुबु ऊना साबा दुकान ngakta oiba maramna ayamba potchaidi maina chakre aduga grocery shop ki mapu himat khan amadi mahaki loinabi abe makhoi ani soktuna hauze grims hospital da lying sathari mahak masakmak dukan asida yum oinasu lek chaduna leibani mayasi electric source circuit tege horokpa oiramba yai haina thajanari adubu hauzik fawbugi oina chap chaba khangdri mafam asida potchai amadi pharmacy ki hidak langthak ayamba fangbana dukan asi yamna maru oiribani aduna mari leinaba authority singna dukan sing asi amuk hana nauna sabibaga loinana mangkhiba pochai sing ama asigi compensation pibinabagi apamba lafupa tera komlakhong gp gi ward number 4 hanagi member md nasimuddin na phongdorakli यामद्रबदा चौराकना सुम पाबने अखोय कुपनति पाजदे लुपा लाख 100 मुक्की पोती ओइखरे अदुगा ग्रोसरी दुकान सी मतिक चाना इम्फाल द फंगबा अदुगुमलबा पोचै खुदिंग मकदु मफम सिदा सु फंगना बो होटना दुकान लमने अदु महाकी युम मसी दुकान सिदा युम मोना अदुम लेक चारगा सु लैजबने अदु महा तुमिंगायदा मागी थमजरिबा सना लुपा सेन थुम यावना लुपा लाख 10 मु अमसु हाइरिबा मै चाकपस्ते यावखे मरबसिना मरी लेनबो अथॉरिटीना असिगुमलबा सोथरबा इरमदम असिगी लैजरिबा दुकान सिंग असि चाखिबसि मतौ करमना हानगी फिल्मदा हंजल हनबिगदगे हाइबगी मरी लेनबो अथॉरिटी ने एंसनबिरगा मांगरिबा प्रॉपर्टी सिंग असिबु हंगल हनबिनबा मदी दुकान सिंग असिबु मतिक चाबा दुकान लम हल्लगा साबिनरबा मरी लेनबो सिंगी माइगेदा मसी ISTV की खुथांगदा लमदम असिगी वार्ड मेंबर एक्स मेंबर मोइना मियांगी महुत सिंजरगा ISTV की खुथांगदा मफम असे थमजरी थासिगी तांग तरागा माथोइदा वाइल्ड लाइफ इंस्टीट्यूट ऑफ इंडिया देहरादून अमदे तमेंगलोंग फॉरेस्ट डिवीजन ना तमेंगलोंग डिस्ट्रिक्ट की चुइलोन विलेज तगे सैटेलाइट ट्रांसमीटर टेक तौदुना थादोकिबा अमर फैल्कन अहुमगी मनुंगदा अपपांग हाइना मिंगथोनबा अमर फैल्कन ngarang महाराष्ट्र की अरावियन सी लांदुना पाइबा हौख्रे महाराष्ट्र दगी साउथ अफ्रीका यौना अरावियन सी लांदुना पाइबदा चौराकना किलोमीटर लिसिंग अहुमरोम चंगना पाइगदौरिबनी अलांग हाइना मिंगथोनबा अमर फैल्कन ngarang तेलंगाना स्टेट यौख्रे अदुगा अहु हाइना मिंगथोनबा अदुना ओडिशा यौरे निंगसिंगबा याय साइबेरिया दगी पाइरकपा अमर फैल्कन तमेंगलोंग डिस्ट्रिक्ट ता अक्टोबर की तांग 3 ता थुंगलखिबनी लौमी सिंगना पुथोकपा पोथोकना मियोइबा अखोइना चारगा हिंगलिबनी लौमी सिंगबु लुना तौसी लौमी सिंगदा एरापना की खंगपिबिगनो हाइना मणिपुर प्रदेश कांग्रेस कमिटी की किसान सेल के चेयरमैन लाइस्ट्रम नंदोना मणिपुर मियामदा अपील तरोकली लौरोक मतम योरकपगा लोइना कोंथौजम असेंबली कॉन्स्टिट्यूएंसी की चिंखोंग सिंगयादा लेरिबा लौफम कया लौ खावबा अमदी लौ यैननबगी मतमदा चेयरमैन लाइस्ट्रम नंदोना कोइना सतुना येंगसिनबगा लोइना लौमी सिंगा लोइना थबकसु सुमिनखिबा अदुदा लाइस्ट्रम नंदोना मखाताना मणिपुर मियाम चाही चागदब चिंजाक पुथोकलिबा लौमी सिंगना लौ लोप मतमदा एरापन अकी खंग पिबिगनु सिक्योरिटी पर्सनल सिंगनसु लौमी सिंगी खंदुना अकनबा मओंगदा ngak senbiu लौमी सिंगबु लुना तौदुना मखोइबु इकाई खुमनबा उमिनसे चिंजाक लेरबा मतमदा हिरम खुदिंगमक माई पाकपंगमगनि हानसु मखाताकी अदन लौमी पुथोइ पोचि चारा कांदा कोइ ngasi isa isu लाइक लाइसु तमहलैबनी isa असोसांग ओहलैबनी हाइबसे कौबिदना ngasi malem sida प्रजा पुनमंगना लौमी देन चाव थबक हिरम अमत लैते हाइबसे हाइना खनबिरगा लौमीदा लौ सुब सब डिस्टर्ब तौबिगनु लौ उब सपदा लौ खाव सपदा लौ यैब सपदा डिस्टर्ब तौबिगनु हाइना ngasi सिंगोंग सिंगादा लैरिबा लौमी सिंगबु लौई सपदा मणिपुर गवर्नमेंटना मतिक चाना सिक्योरिटी पिबिदना ngasi थोलैबा मणिपुर थोलैबा लालसे कुकी की मैते की थोलैबा लालसे सिगी प्रायोरिटी न थंबिरा कांदा लौमीबा सुगी मते अवामा थाथा पुखनिंगी हाइना अहांग ngasi मीडिया की थोंगदा लौमीबु हनबा लैतना थोना हापियु हारगा आई मणिपुर गवर्नमेंट दि इगदा गवर्नमेंट दा आया के साथी अपील तौजरे या स्कूल असेंबली कॉन्स्टिट्यूएंसी की मनुंग चेनलैबा ब्रह्मपुर लालजी लाकपा लाइकाई दलैबा ब्रह्मपुर सोशल क्लब BSC गे चही हुंफु सुरकपगी डायमंड जुबली की थौरम पांगथोक्रे थौरम अदुदा मणिपुर लेजिस्लेटिव असेंबली की स्पीकर थोक्सोम सैटेबर्टा ब्रह्मपुर सोशल क्लब की प्रेसिडेंट एल लैबाकलै अमदी वार्ड नंबर 18 IMC की केयरटेकर कॉर्पोरेटर लाइमयुम इनुंगानबिनु चिंगबसिंगना अथोइबा मिथुंगलेन सिंग ओइना सरुग्याके थौरम की सरुगम ओइना अंगांग सिंगी रिसाइटेशन थीबा पेंटिंग कॉम्पिटिशन दा मकोक मथंग तारबा सिंगदा अमदी
handakta pangthokiba ISSLC amadi CBSE exam da mark wangna fanglakraba mahiroi singda meritorious award national amadi international level da saruk yaruba sanaroi singdasu mana mathum sing yenthoki thaurango mari lenana Manipur Legislative Assembly speaker thoksom saitabatana Brahmapur Social Club BSC na laikai asigi damak paikaliba thabak thorong khudingmak lingzen manana pangthokpa ui masimakna club asina ngasi fawba changlaba chahi humfu asi mapung fana masamareng fanna miyam gi thabak tawba ngamlibani aikhoigi lamdam asida maira paibi gumba luf ki president secretary na singba singasi nupi singna pubani adubu laikai asigi club asiga atai club singa khara manadaba maungda Brahmapur Social Club asigi president ki famasi nupi na puramba asini club asigi ngasigi fibam asi yaunanaba honabiramba laiwai kraba ahal laman singbu aikhoina kaufom thokte ngasi club asina chahi humfu subagi thauram mapung fana pangthokpa ngamlibasi makhoigi kathokpagi mahainani saitabartana makha taraduna news channel gi TV discussion sing amadi atai hiram singda khana nainabada lamdamasigi lairiba MLA singbu thina hunduna ngangbagi thawong ama toina satharakpa si nungaite masi tawbiganu hana ngalingai matamda lairamba makoina soiramba thabak thauramsing adubu chumthoknanaba hotnariba politics tawriba aikhoida phajadaba wahaiga loinana madugi polum pumba haitharakpasi nungaite haiki politics da usidi yamnadi waba oi habdi hana mamanga gi khangdi khoi nei thona ko matam gi TV discussion na ma thu ko sidigi MLA ji hector tumit gang ma kana do ma pasi masi phanje masi tawdamna pai adu rajniti tawba politics tawba hai basi ai ilai kai digi ai mun digi hawraga laibaki yobo bauta sau loina yaga da bani adu apaba thabak tawga khoigi matraga magi masatu khangda bani ba adu natadana phajeda thiba mi thin chemi wa hai rajniti tawba yam lei ngalli matamda rajniti tawbiram mam kambu na soira mam mayam na phugal lakadagi hojik nang no ba phuddi yam ware aina anu wala kadam singsu wakhan khandara tawbuna phe ni khan LMS Law College Imphal ge principal Wairamba Laiki Droba Pukrambam Sam Kesor gi mingda imung manungna katpa meritorious award yauna award ahum ISSLC examination da mai palakraba kai Samthong High School gi mahiroi ahumda Children Day ga mari leinana khosina kre tharamaduda ZEO Zone 1 Y Hemchandra DI School Zone 1 Mini Sinam Ivotonsna Higher Secondary School gi principal Wairamba RK Snatombi amasung kai Samthong High School gi headmistress Salam Sunita su sarugya ke tharamaduda Pukrambam Sam Kesor gi mingda katpa mana Kumari Martina da sel oina lopali sing manga Sam Kesor gi apokpi Pukrambam ongbi Sema gi mingda katpa mana Naurem Priza Lakshmi da sel oina lopali sing ahum amadi Ibotonsna Higher Secondary gi principal Oramba RK Sana Tombi gi mingda piba mana Erisna Iromda Kusinaki Hauzik Paugi Mertana Tim Ruvek amtang luxury Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayam bamuka hana taram nokchari loina makata ba pau pizari haugalakliba naha singda literature folklore anobo wakalon amadi lausing kaya pinana ba pandam gal loina na nominee chathagada ba Loktak Literary and Art Festival first edition Bisnupur district ke Sandra da laiba Loktak Inland Water Transport Complex da festival asigi curator su oriba DC Bisnupur puja elangbam IS na hogdokre Imphal Art Gallery Loktak Development Authority Book Club of Imphal NSIDCL NSPC amadi Ita Foundation ga puna khusam nadana pangthokpa tharam aduda art gallery handloom and handicraft stall blacksmith ki polam sing amadi crafts items sing kaya yuanba stall kya su sargya ke ngasi fawba nominee chupna tongan ba event kya galoina na chathariba tharam asida tharam asibu sinbada chawba thawdang loriba organization sing amadi invitees kya su sargya ke tharanga mari leinana DC Bisnupur puja elangbam na festival asi naha de hena focus taraga masana masabu creative idea kaya pibangamna na ba wakalon galoina na pangthok ko doriba festival
ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯁ꯭ꯀꯣꯂꯔ ꯁ꯭ꯄꯤꯀꯔ ꯔꯥꯏꯇꯔ ꯑꯣꯊꯔ ꯑꯃꯗꯤ ꯑꯦꯛꯇꯤꯚꯤꯁ ꯀꯌꯥꯅ ꯖꯦꯟꯗꯔ ꯑꯦꯟड ꯁꯣꯁꯥꯏꯇꯤ ꯖꯦꯟꯗꯔ ꯑꯦꯟड ꯐꯤल्म्स राइटिंग मेंटल हेल्थ नचिंबा डाइवर्स ओइबा टॉपिक कयादा डायलॉग अमरी कन्वर्जेशन नचिंबा नैनबा इवेंट कया पांगथोकली ओलकपा सहीददी हेना चाउना पांगथोकपा ngamnanaba honagani मणिपुर मियामदा फेस्टिवल असी मपुंग फाहनमिनसे हानसु अपील तौकी मणिपुर मपानदगी स्पीकर्स ऑथर्स राइटर्स एक्टिविस्ट स्कॉलर्स मैम लागा कमायने हेना चौखटकदगे कमायने हेना अनौब लौसिंग तालहौगदगे हाइबा पांदम सिका यारोगा खोय हंदकी फर्स्ट एडिशन ऑफ लोकताक लिटरेरी एंड आर्ट फेस्टिवल से सिंजबनी स्टॉल से खोय MSRLM का कोलैबोरेट तौरगा टू सेल्फ हेल्प ग्रुप्स एज वेल एज IDBs किसु मोइना थंजबा साबजबा मैम कल प्रोडक्ट्स मैम से प्रमोट सु तौनबा खोय पोचु योनजनबा दुग इनकम जनरेट तौनबा ना होनजब Kanglai Mime Repertory na Ministry of Culture, Government of India, Fit National Presence Scheme ke Senthak Makhada, Jonel Mime Folk Song Festival Amadi Art Exhibition ki Thauramama, Singzama Assembly Constituency ke MLA Yumnam Khemchan Amadi, Langthawal AC ke MLA Karam Siam Anina Athoiba Mithunglen Singh Oina Sarugyadu Ngarang Hodokre, Tha Asigi Tara Taruk Fabu Sathagadoriba Tharam Asigi, Nini Chanba Numita, India ke Saknaira Folk Singer Swapan Mukherjee, Buddha Singh Tham, Member, Board of Governors EZCC Kolkata na Athoiba Mithung Singh Oiki, Taurangamari Lenana India ke Saknaira Folk Singer Swapan Mukherjee na Kanglai Mime Theatre Repertory na Jonel Level ki Thakta Sikuma Program Pangthokpa se yamna nungai, Ministry of Culture, Government of India na Saruk Yariba Miyoi Singbu Shagotpa sida Thagatpa Phongdoki. Tha asigi tang mapandagi taramathoi fawba Dehradun Uttarakhand da pangthokiba All India National Muay Thai Championship ta Manipur bomo sinduna sarugyakiba Sanare madi team adubu lusingkiba officials saying ngarang Imphal airport ta thunglakiweda miyamna haraukta yamna okre championship aduda Sanaroi kungamari na sarugyakibada Sanaroi sing adugi manungda Sanaroi taraga mathoina gold medal lawba ngamkiba loinana Sanaroi taraga humdoina silver medal lawba ngamki hairi Championship asida Imphal East District ki Pukhau Naharu Makha Laikai dagi Sanaroi anisu goal lawraki Sanaroi ani aduga loinana team members coach yauna Imphal International Airport ta taramna okhibaga loinana fellow Royal Club Pukhau Naharu Makha Laikai Merapai bi Arambai Tengol Unit 55 Pukhau na sinduna gold medal lawrakraba Sanaroi ani Mangsidam Tarunchana 46 kg Yengkhom Rabikanta 44 kg bu haraukte amna okpogi thorama masu Sanaroi ani gi pokna phomlamdam oriba Pukhau Naharu FRC gi community hall da achamba thorama maga loinana pangthokki loislakpada hausuk fob gi maroiba pau amukka hanna pizari African swine fever gi layong lamdamasi gi ok singda thengnarakpadagi district administration singna section thorang lakhot pahokre House of Fog, Manipuri Pau, Matans, the Lojere, Meeting Tabi, Puramo, Mukahana, Kurumjeri.